ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯋꯥꯔꯦꯞ ꯂꯧꯔꯛꯀꯅꯤ ꯅꯨꯔꯨꯜ ꯍꯁꯟ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯞ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤꯕꯒ ꯂꯣꯏꯅꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯤꯒꯤ MLA ꯅꯨꯔꯨꯜ ꯍꯁꯟꯅ ꯍꯧꯖꯤꯛ ꯅꯥꯒꯥ MLAꯁꯤꯡ ꯌꯥꯎꯅ ꯂꯩꯔꯤꯕ MLA 50 ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯦ MLA 50ꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯋꯥꯔꯦꯞ ꯂꯧꯔꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯏꯂꯤꯒꯦꯜ ꯑꯣꯏꯅ ꯆꯪꯂꯛꯈꯤꯕ ꯃꯤꯌꯥꯝꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ NRC ꯆꯠꯅꯍꯟꯕ ꯃꯊꯧ ꯇꯥꯏ ꯃꯦ 3ꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯍꯧꯔꯛꯂꯤꯕ ꯂꯥꯟ ꯊꯥ 3 ꯍꯦꯜꯂꯕ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ngahan New Delhi-da NPP-gi team ama chatuna Union Home Minister Amit Shah unaduna wathok asigi waroisin loisinaba haijakre Manipur-gi ngamkhai-gi saruk kaihendaba amade Manipur-da tonganba administration lahendaba haibase aikhoi khudingmaki apambani haina Home Minister-da phongdoklamkhe Home Minister-gi maikei-dagi-su Manipur-gi ngamkhai kaihelloi amade separate administration piroi haibagi thajabasing pirakhe Manipur-da hojik thogliba wathok ase nongmaina waroisin purakpa yaroi Faminaraga wari sanaraba matamda wathok asigi waroisin purakpa ngamgane loinana relief camp da hojik changjafam lauduna leiriba miyamsing matau karamna makhoigi hanagi mafamsingda halanduna tangdu leitana lehengadagi haibagi matangda thabak paikhatpagi tangai fadaba lei haikhe ngarangi wakat mifam aduda saruk yakhibe maitai pangal furupke Hamida kaubi nupi amana phongdokhibada Kanglup anigi marakta thogliba lan asina saitheng piribase Manipurda leiriba furup khudingmaktane thogliba irang asida Manipur amasung India lengangna khangsinadaba saduna leiriba si laibak thibane irang asina maram oiraga nongmagi suraga chariba miyoi kayagi punsi tambangamdaba phibamda lehelli amade laurok panthada lau uduna leigadaba kaya khulngaktuna leikhre masina maram oiraga handak chahigi oinade lau ayamba phauloktobagi phibamda leiriba si taraina lauroidabani haikhe Amaromda thoksom tamubi kaubi amana phongdokhibada ngarang nongalamdaida kuki terrorist singna kwakta da leiba masagi mayumda tumduna leiriba miyoi ahum nongmaina kaptuna hathibagi thawong adu yaningde mari leinaba singna thogdok asida senariba mara leiba miyoi sing athuba matamda puthoktuna chairak pigadabani haikhe